Kulamari Kamzong the Lady Kuki Kul Sing the Direction Pikhre. Tangkul Nagalong TNL headquarter na Thatorak Chirolamada, Okrulamari Kamzong district Manung the Lady Kuki Kul Sing Irang Topayava, signboard Sing Theatanava Madi, Kangpokpigi authority the Hill House takes Tidanava, Akan Buapam Tangkre. Working Committee of Kuki CSO Urkul Kobal Amana Urkulamasum, Kamzong district Manung the Lady Kuki Kul Sing na Makogi Hill House. Text Kangkokpi the Wena Pina Bakan Kiva Amaromna Koki Student Organization KSO Urkul District na Kamzong Amas Urkul District Ladiva Kuki Kul Kuding Makta Makoi Kangkokpi District Saruk Amani Haina Masak Tak Pasain Port Sing Tiana Bakan Ki Buapamado Housing Odiva Piva Masida Hena Sound Irang Turaknava Yamna Daita Later Buapam Nihana TNL Nahiti TNL Gi Zero Sinhai Okura Masung Kamzong Gi Ipai Puna Tambiramba Lamkai Amadi Traditional jurisdiction punamak yelhomi tangkhul naga miyam gini masibu ontok unsin tawna bigi hak mahairu lup amadi CSO gi mukut taraithi maram masinu working committee ko ki CSO urkul district amasum KSO urkul district ki wapam taraina lawdi wapam adu lam mapu da hakthingna singna bani haina lawgun haina su TNL na phungdurakli Indigenous Peoples Organization Manipur gi Meetei gi press release ama tholak loinana Ipom gi Meetei gi Idul Adha na lakpada Santi, Peace, Harmony amasung Communal Unity Manipur lainabagi damakta appeal tarakli Idul Adha na lakpada the Indigenous Peoples Organization Manipur Ipom gi Meetei gi thamoi singna Meitei pangal isil inaw singda greeting tarakli BJP na mikhal kita khanduna leire Ibobi BJP lenga sina leba sigi tunglam satki khanbegi muhut election na mai pakna bakhat khonaraga lakpana maram oiraga ngasidi India da makhal kya gi awaba sing mayoknari bani haina Manipur Pradesh Congress Committee MPCC gi President Okram Ibobi na phongtokhe BT rota leba Congress bon ngasi MPCC na sinduna pangtokhiba India gi ahanba Prime Minister Pandit Jawaharlal Nehru gi humfuga nithoi super dead anniversary thorongo waphamasi manu phongtokhibani mana makhatara dunhai Pandit Jawaharlal Nehru India na maning tambal leba am oirakna bohonara ko matamda asopu thaudang lorambata natana non alliance movement sagatun India bu mapalam gi lebok sing aphaba mari thamduna sakhatpa mikhal mipal tangdaba leba am oihana bohonna tuna lakhi amadi sakhatpa leba am oirakna bigi yumpham kya tholamkhi adomena magasidi BJP lenga sin leba sigi tunglam set ki khan batawduna election matawkramna mai pakani haibatamak khanduna matam gi packet kadaba thabak paikhat ludabana ngasi leba sina gas petroleum amadi adai tungan polam kya da awaba mayukna bakhak natana Malem goina sakti leba lebak singi manungda ahum subu oiramlava India na ngasi taruk subu oiduna laidaki masida natana paumi singi wahangi pakum piraduna manhai ngasi phawba leptana satharagliba mihat mipun kya sigi teksa kudima center amadi state lenga animak na pugadabani Kanglup furup singi marakta mi phajinduna hosties oina thamduna satharagli lalong singa sina state asida kari ohelakani haibak tamagamdi masina sentana tumina yengduna laislibasi Kanglup marshal hanana basilibra thoklibi si India gi atopi state amada thoklambo oirabadi sentana aduma yengduna leramgadra haiba wahafam sing phongdokhi thawamadu sarugya khiba Congress ki MLA sing amadi MPCC gi tungan basaknairaba miyoi sing yauna laikhidraba Jawaharlal Nehru gi matamda laisukatuna ikaikumna botkhi Priyas Nit Biology na Satra masum Satri singi weba nungairaba pauzel puduna laksari NTA Nit UG 2027 NTA Nit UG Foundation course ki weba admission form thajari lakli bazun ki tang ama English ngani ga kun ga taruk tagi class haujaragani hari basinga sida khena ba timing da Nit Biology Foundation class 11 Foundation class 12 ki class tawjagani Nit Biology takpa de sahi tara hen experience lairaba Biotechnology MU Life Science MU Department singda former guest faculty oiramlava well experienced faculty singna takpi tambigaturi hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhogi contact number di 7005534385 natragana 7005376151 aikhogi address na Kaisampat Kaisam Laikai ni
Ccpur Urkhol Kulai Kya Fogatri, Ain Kaina Saramba, Bunker Tuakri, Security Force Ki Kangbuna Nahan Chuchampur, Narang Chuchampur District Ki Chuchampur Police Station Ki Manungsana, Hankwat Village, the search operation Satabamatamda, Kulai Kya Fogat Pangamrehri, Pagalabu Kulai Singaturi, Magazine Galoin and A MK2 rifle ama, magazine Anika Kona by AK-47 rifle ama, magazine ga kona na .303 rifle ama, 12 bore rifle ama, magazine ga kona na .22 rifle ama, country made 12 bore rifle ama, country made sniper rifle ama, SBML gun ani, SBBL gun ama, 12 bore empty cartridge taragomde, 12 bore live round ahum, IED mga wireless handset ani, country made lethot launch ama, Pons magazine ani, camouflage jungle boot pier ani amati, camouflage tupi ama fort carry, Amaromda Ngarang Urkhol District Litan Police Station ki manungsanba Patlaijang Village Satakipa search operation da Raudai TM Kasom Village da Ain Kaina Saramba Bunker Tuai duna mangan krihari Loinana Hariba Mapam adurigi Kulai Krasu Pangmangam Hari Kulai Singaduri KG Manga Lumba IET ama Pompi gun ani Sazerga Loinana Baufeng radio shit ani 12 bore live cartridge Aumamadi Tuan ba Caliber gi empty shell taragani thui phangmangam khi haidini su paus ta makhatana phungdorakli India da demography ki ahongba kya lakli besi yingsinabagi damak PM Narendra Modi na demography high level committee ama CM na bagware block ki basi bu MCM kemsa na thagat pa phungdorakli Laiba asita demography ki ahongba kya lakli besi yingsinabagi damak Prime Minister ki lising makhada high level committee ama CM na bagware blaurakli basi singthani ngai oiba khongthang ni haina Chief Minister Yumnam Kemsa na phungdorakli Hiram masigi mata na Chief Minister Y Kemsa na Prime Minister Narendra Modi bu thagat pa phungdokladuna Chief Minister ki Secretariat ki thadorokpa sirola manahai kumjaing lisingani ga kunga manga ki August tang taraga manga da Prime Minister na leba sigi oiba high power demographic mission ama sangshinabagi wapam lakthoki madugi matung sahi adumaki September tang taraga mathuida Prime Minister ki wapam adu thabak to onthokna pa Union Cabinet na amatu oina hianaki border state ama oidiba Manipur dadi hariba khongthang asi miyamna matam kuina digi ngairaga leiraklabani demography science asi India gi sovereignty da sauna singnaba natana national security law and order khunayami gi masakta ahongba lakpa madi tribal miyam ngak sienbagi thabakta asauba singnaba amani haina Union Home Minister Amit Shah na phongdoke bu wapam adu Chief Minister Kemsa na thagatba phongdorakli illegal immigration amadi atai maram sadaba Pibam kayan o helakliba demography ki ahongba kaya sibu kupna assessment tawgadoriba high level committee ki thabak thoram khudimakta Manipur lenga ki makeidigi pangbiaba mateng khudimak pangani India ki border ngak sienaba madi demography imbalance yingsinabagi damak Prime Minister amasum Union Minister na thanglakliba khongthang asi Manipur miyamna thagatpa phungtokli haina Chief Minister Y Kemsa na makhathari panmayabri hanagi Supreme Court ki Justice Prabhakar Naurikar na committee si chairman oigani duga census commissioner Mrityunjoy Kumar retired IAS Durga Shankar Mitra retired IPS Balaji Srivastava amasum Samika Rabi